ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯨꯛ ꯂꯥꯞꯈ꯭ꯔꯕ ꯂꯝ ꯍꯥꯟꯅ ꯀꯥꯂꯥꯄꯥꯅꯤ ꯍꯥꯏꯅ ꯈꯪꯅꯕ ꯍꯧꯖꯤꯛꯅ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯍꯥꯏꯅ ꯈꯪꯅꯔꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯄꯟꯕ ꯆꯤꯡ ꯑꯃ ꯀꯔꯤꯒꯤꯗꯃꯛ ꯂꯩꯔꯤꯕꯅꯣ? ꯇꯨꯔꯤꯁꯁꯤꯡꯒꯤ ꯋꯥꯈꯜꯗ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯊꯣꯜꯂꯤꯕꯅꯣ ꯍꯥꯏꯕ ꯆꯃꯝꯅꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯣꯛꯂꯒꯅꯤ꯫ ꯋꯥꯔꯤ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯍꯦꯜꯂꯣ ꯃꯌꯥꯝ, ꯁꯤꯡꯊꯥꯅꯨꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯦ꯫ ꯃꯐꯝ ꯑꯗꯨꯗꯤ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ꯫ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯋꯥꯔꯤ ꯀꯌꯥ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯅꯛꯄ ꯃꯔꯤ ꯂꯩꯔꯝꯂꯤ꯫ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏꯅ ꯆꯠꯀꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯝꯒꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯦ ꯄꯣꯔꯠꯕ꯭ꯂꯦꯌꯔꯗꯅꯦ꯫ ꯄꯣꯔꯠꯕ꯭ꯂꯦꯌꯔꯗꯒꯤ ꯐꯦꯔꯤ ꯇꯣꯡꯉꯒ ꯆꯠꯇꯣꯏꯅꯦ, ꯑꯗꯨꯒ ꯐꯦꯔꯤ ꯇꯣꯡꯕꯗ 15 ꯃꯤꯅꯠꯁ ꯈꯛ ꯆꯪꯉꯦꯀꯣ꯫ ꯑꯗꯨꯒ ꯃꯈꯥꯗ ꯕꯥꯏ ꯔꯣꯗ ꯆꯠꯂꯁꯨ ꯌꯥꯏꯀꯣ ꯂꯝꯕꯤꯗ, ꯑꯗꯨꯗꯅ ꯄꯨꯡ 1.5 ꯆꯪꯉꯦ ꯍꯥꯏ꯫ ꯑꯗꯨꯗꯤ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯗꯤ ꯂꯩꯇ꯭ꯔꯤꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯒ ꯄꯣꯔꯠꯕ꯭ꯂꯦꯌꯔꯗꯒꯤ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯐꯥꯎꯒꯤ ꯑꯂꯥꯞꯄꯅ ꯁꯤꯞꯇ ꯆꯠꯂꯒꯅ 15 ꯀꯤꯂꯣꯃꯤꯇꯔ, ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯠꯂꯒꯅ 55 ꯀꯤꯂꯣꯃꯤꯇꯔ꯫ ꯑꯗꯨ ꯂꯝꯕꯤꯁꯤꯗꯤ ꯄꯥꯛ ꯆꯠꯅꯗꯦꯀꯣ, ꯃꯇꯝꯁꯨ ꯆꯪꯕꯅꯤꯅ, ꯂꯝꯕꯤꯁꯨ ꯌꯥꯝꯅ ꯀꯣꯏꯊꯣꯛꯄ ꯑꯣꯏꯕꯅꯤನ ꯑꯌꯥꯝꯕꯅ ꯁꯤꯞꯇ ꯆꯠꯅꯩ꯫ ꯇꯤꯀꯦꯠꯀꯤ ꯃꯃꯜꯅ ꯒꯥꯔꯤ ꯃꯆꯥꯗ ꯂꯨꯄꯥ 60, ꯑꯗꯨꯒ ꯃꯤꯒꯤ ꯑꯣꯏꯔꯒꯅ ꯂꯨꯄꯥ 50 ꯂꯧꯋꯦ꯫ ꯑꯗꯨꯒ ꯐꯦꯔꯤꯁꯤ ꯇꯣꯡꯉꯒ ꯆꯠꯂꯤꯕ ꯃꯐꯝꯁꯤꯅ ꯖꯊꯪ ꯖꯦꯇꯤꯅꯦ꯫ ꯀꯩꯁꯨ ꯀꯨꯏꯅ ꯆꯪꯍꯧꯗꯦꯀꯣ, ꯑꯗꯨꯝ ꯉꯥꯛ ꯂꯩꯔ ꯌꯧꯔꯅꯤ꯫ ꯍꯥꯏꯗꯤ ꯃꯐꯝꯁꯤꯒꯤ ꯆꯤꯡ ꯑꯗꯒꯤ ꯐꯖꯕ ꯏꯊꯛ ꯀꯩꯀꯩꯁꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦꯕꯀꯣ, ꯅꯨꯡꯁꯤꯠꯀ ꯐ꯭ꯔꯤ ꯐ꯭ꯔꯤ ꯁꯤꯠꯂꯒ ꯌꯧꯔꯦ꯫ ꯑꯩꯈꯣꯏꯁꯦ ꯐꯦꯔꯤꯗꯒꯤ ꯀꯨꯝꯃꯛꯑꯦꯀꯣ, ꯑꯗꯨꯒ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯂꯦ꯫ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯃꯃꯥꯡ ꯅꯣꯔꯠ ꯕꯦ ꯂꯥꯏꯠ ꯍꯥꯎꯁ ꯆꯠꯈꯤꯕ ꯂꯝꯕꯤꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯒ ꯂꯥꯏꯠ ꯍꯥꯎꯁꯅ ꯈꯤꯇꯪ ꯂꯥꯞꯄꯦ, ꯑꯗꯨꯒ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔꯁꯤꯅ ꯅꯛꯑꯦ꯫ ꯁꯤ ꯌꯧꯁꯜꯂꯛꯑꯦ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯍꯥꯏꯖꯟꯐꯝꯁꯦ꯫ ꯁꯤ ꯑꯣꯏꯔꯣꯝꯗ ꯆꯪꯈꯤꯁꯦ, ꯁꯤ ꯂꯝꯕꯤꯁꯤꯗ ꯆꯪꯗꯣꯏꯅꯤ, ꯑꯗꯨꯒ ꯑꯁꯣꯝꯗ ꯆꯨꯝꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯁꯤꯅ ꯅꯣꯔꯠ ꯕꯦꯒꯤ ꯂꯥꯏꯠ ꯍꯥꯎꯁ ꯂꯝꯕꯤ ꯆꯠꯐꯝꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯁꯣꯝꯗ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯂꯝꯕꯤ ꯁꯣꯝꯁꯤꯗ ꯍꯥꯏꯖꯤꯜꯂꯒ ꯃꯌꯥꯝ ꯆꯠꯄ ꯍꯧꯔꯁꯤ꯫ ꯌꯥꯝ ꯂꯥꯞꯇ꯭ꯔꯦ, ꯃꯐꯝꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3.5 ꯉꯥꯏꯔꯦꯀꯣ꯫ ꯂꯝꯕꯤꯁꯦ ꯆꯤꯡ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯝꯃꯦꯀꯣ꯫ ꯑꯗꯨꯒ ꯃꯌꯥꯝ ꯃꯐꯝ ꯑꯁꯦ ꯄꯤꯛꯆꯔꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯤꯁꯇ꯭ꯔꯤꯅ ꯊꯜꯂꯕ ꯃꯐꯝ ꯑꯃꯅꯦꯕꯀꯣ꯫ ꯑꯗꯣ ꯑꯍꯥꯟꯕ ꯑꯩꯅ ꯎꯠꯆꯔꯛꯀꯗꯧꯔꯤꯁꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯟꯆꯞꯄꯤꯗ ꯌꯥꯎꯕ ꯌꯣꯕꯤ ꯄꯥꯝꯕꯤ 2 ꯍꯥꯏꯊꯔꯒ ꯌꯥꯎꯕꯗꯣ, ꯑꯗꯨꯒꯤ ꯐꯣꯇꯣ ꯀꯥꯞꯐꯝ ꯚ꯭ꯌꯨ ꯄꯣꯏꯟꯠꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯅꯦꯕ꯫ ꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯀꯥꯞꯄꯒꯅꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯨꯟꯆꯞꯄꯤꯗꯨꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣ ꯆꯤꯡ ꯃꯆꯥꯗꯣ꯫ ꯑꯥꯗ ꯎꯔꯤꯁꯤꯅ ꯂꯥꯏꯠ ꯍꯥꯎꯁ, ꯅꯣꯔꯠ ꯕꯦꯒꯤ ꯂꯥꯏꯠ ꯍꯥꯎꯁꯇꯨꯅꯦꯕ꯫ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯗ꯭ꯔꯥ ꯃꯐꯝꯁꯦ ꯎꯕꯗ? ꯑꯩꯗꯤ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯔꯤꯉꯩꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯑꯦ꯫ ꯍꯥꯏꯗꯤꯀꯣ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭रीडꯝ ꯐꯥꯏꯇꯔꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯦꯡꯅꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯁꯤꯡꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯍꯧꯗꯕ ꯊꯝꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯣꯏꯅ ꯂꯥꯟꯊꯦꯡꯅꯔꯒ ꯐꯥꯏꯠ ꯇꯧꯔꯝꯃꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯦꯞꯆꯕ ꯎꯖꯕ ꯐꯪꯉꯤꯅꯦꯕꯀꯣ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯜꯂꯨꯕꯗ ꯇꯨ ꯆꯨꯡꯕ ꯄꯣꯛꯏꯀꯣ ꯃꯇꯝꯗꯣ, ꯃꯣꯏꯅ ꯐꯦꯁ ꯇꯧꯔꯝꯒꯗꯕ ꯃꯌꯥꯝꯗꯣ꯫ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯗꯣꯟꯗꯣ ꯌꯧꯁꯜꯂꯛꯑꯦꯀꯣ ꯃꯌꯥꯝ꯫ ꯉꯁꯥꯏꯗꯒꯤ ꯂꯝꯕꯤꯗꯅꯦ ꯊꯧꯔꯛꯏꯗꯣ, ꯁꯤꯒꯤ ꯆꯤꯡꯗꯣꯟꯁꯦ ꯁꯤꯁꯤꯗꯅꯦ ꯍꯧꯖꯤꯛ ꯇꯤꯀꯦꯠ ꯀꯛꯈꯤꯅꯤ꯫ ꯑꯗꯨꯒ ꯁꯤꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯎꯔꯤꯁꯦ, ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯐꯝꯁꯤꯒꯤ ꯎꯆꯦꯛ ꯑꯇꯩ ꯁ꯭ꯇꯦꯠꯀ ꯃꯥꯟꯅꯗꯕꯀꯣ, ꯈꯔ ꯈꯦꯠꯅꯕ ꯑꯗꯨꯁꯤꯡꯗꯣ ꯂꯩ ꯑꯁꯥꯕ ꯑꯣꯏꯅꯀꯣ꯫ ꯑꯗꯨꯁꯨ ꯍꯣꯔꯦꯟ ꯆꯪꯉꯒ ꯌꯦꯡꯍꯟꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯁꯤ ꯇꯤꯀꯦꯠ ꯀꯛꯑꯅꯤ꯫ ꯇꯤꯀꯦꯠꯀꯤ ꯃꯃꯜꯅ ꯃꯤ ꯑꯃꯃꯝꯗ 50 ꯂꯧꯏꯀꯣ꯫ ꯑꯗꯣ ꯁꯤꯗ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤꯁꯨ ꯑꯃꯨꯛ ꯑꯉꯝꯕ ꯂꯝꯕꯤ ꯈꯔ ꯂꯩꯔꯤꯕꯀꯣ꯫ ꯍꯦꯛ ꯃꯇꯣꯟꯗ ꯃꯣꯏꯒꯤ ꯕꯪꯒ꯭ꯂꯣ, ꯃꯣꯏ ꯕ꯭ꯔꯤꯇꯤꯁꯅ ꯂꯩꯔꯝꯕ ꯑꯦꯔꯤꯌꯥꯗꯣ ꯑꯗꯨ ꯍꯦꯛ ꯌꯧꯗ꯭ꯔꯤꯐꯥꯎ ꯉꯝꯃꯦꯕꯀꯣ꯫ ꯑꯉꯝꯕ ꯉꯥꯛꯇꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ꯫ ꯁꯤꯒꯤ ꯃꯐꯝꯁꯤꯗꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣই ꯀꯣꯏꯂꯥꯁ ꯊꯥꯔꯒ ꯂꯝꯕꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯅꯦꯕ꯫ ꯃꯇꯧ ꯀꯔꯝꯅ ꯃꯇꯝꯗꯨꯗ ꯃꯣꯏ ꯀꯃꯥꯏꯅ ꯄꯨꯈꯠꯂꯝꯒꯅꯤ, ꯀꯃꯥꯏꯅ ꯐꯨꯔꯒ ꯆꯩꯔꯒ ꯄꯨꯕꯁꯨ ꯌꯥꯎꯔꯤꯅꯦꯕꯀꯣ, ꯋꯥꯔꯁꯨ ꯄꯣꯊꯥꯕ ꯌꯥꯄꯣꯟꯇꯦꯕꯀꯣ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯜꯂꯨꯕꯗꯀꯣ ꯃꯣꯏꯁꯦ, ꯍꯥꯏꯗꯤ ꯈꯪꯗꯦꯀꯣ ꯃꯇꯝꯗꯨ ꯑꯩꯅ ꯂꯥꯛꯁꯜꯂꯨꯕꯗ ꯃꯇꯝꯗꯣ ꯀꯃꯥꯏꯅ ꯃꯣꯏꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯣ꯫ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯣꯏꯕꯒꯤ, ꯀꯣꯏꯂꯥꯁ ꯊꯥꯔꯕꯒꯤ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯁꯦ ꯌꯧꯔꯛꯄꯅꯦꯕ꯫ ꯃꯊꯪ ꯇꯥꯔꯛꯄꯁꯤꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯆꯪꯖꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯇꯝ ꯑꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯞ ꯀꯃꯤꯁꯅꯔ ꯃꯍꯥꯛꯀꯤ ꯕꯪꯒ꯭ꯂꯣꯅꯦ꯫ ꯕꯪꯒ꯭ꯂꯣꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦꯀꯣ, ꯃꯇꯝꯗꯤ ꯀꯨꯏꯔꯕ ꯃꯇꯝꯅꯤꯅꯀꯣ꯫ ꯑꯗꯣ ꯃꯈꯣꯡꯗꯪ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯐꯨꯜ ꯀꯚꯔ ꯇꯧꯅꯤꯡꯕꯩꯗꯃꯛꯇ ꯃꯊꯛꯇ ꯀꯥꯔꯒ ꯚꯤꯗꯤꯑꯣꯁꯤꯁꯨ ꯅꯝꯖꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯂꯤꯟ ꯌꯥꯝ ꯂꯩ, ꯀꯛꯐꯩ ꯌꯥꯝ ꯂꯩ꯫ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯇꯥꯔꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯣ꯫ ꯑꯗꯣ ꯃꯌꯥꯝꯗ ꯎꯍꯟꯅꯤꯡꯕ ꯈꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔ ꯍꯣꯏꯁꯨ ꯂꯥꯛꯑꯒ ꯃꯇꯝ ꯑꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯈꯣꯏꯕꯨ ꯁꯤꯗ ꯂꯣꯏ ꯊꯥꯔꯛꯈꯤ ꯍꯥꯏꯕꯗꯣ, ꯑꯗꯨꯗꯣ ꯌꯦꯡꯍꯟꯅꯤꯡꯕꯒꯤ, ꯎꯍꯟꯖꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃꯐꯥꯎ ꯆꯤꯠꯊꯗꯅ ꯑꯩ ꯂꯣꯏꯅ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤꯀꯣ꯫ ꯕꯪꯒ꯭ꯂꯣꯗꯣ ꯑꯗꯒꯤ ꯑꯩꯗꯤ ꯑꯗꯨꯝ ꯈꯣꯡꯅ ꯂꯥꯛꯑꯦ꯫ ꯁꯤꯗ ꯄꯥꯔꯀꯤꯡ ꯇꯧꯔꯅꯤꯀꯣ, ꯃꯣꯏ ꯄꯥꯔꯀꯤꯡ ꯇꯧꯔꯝꯃꯅꯤ꯫ ꯑꯗꯨꯒ ꯈꯣꯡꯅ ꯑꯃꯨꯛ ꯈꯔ ꯆꯠꯈꯤꯅꯤ꯫ ꯄꯥꯕꯨꯡ ꯈꯪꯉꯦ ꯑꯩ, ꯄꯥꯕꯨꯡ ꯐ꯭ꯂꯦꯡ ꯀꯨꯝꯕꯗꯨꯅꯦ꯫
ꯑꯩꯈꯣꯏ ꯆꯠ ꯂꯩꯌꯦ ꯃꯅꯤꯄꯨꯔꯗꯒꯤ ꯁꯤꯗ ꯏꯌꯔ ꯐꯣꯔꯁ ꯀꯤꯗ ꯊꯕꯛ ꯇꯧꯔ ꯂꯩꯕ ꯕꯤꯁꯣꯅꯤꯌꯥ ꯃꯆꯥꯏ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯅꯕ ꯑꯩ ꯈꯦꯇ꯭ꯔꯤꯒꯥꯎꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯅꯕ ꯍꯣꯏ ꯀꯣꯏꯕ ꯂꯥꯛꯏꯔꯕ ꯑꯣ ꯍꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯕꯒꯥꯏꯁꯦ ꯅꯨꯡꯉꯥꯏ ꯅꯣꯏꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ ꯆꯍꯤ 3 ꯂꯩꯈꯤꯅꯤ ꯄꯣꯁꯇꯤꯡ ꯂꯥꯛꯄ ꯌꯥꯝ ꯐꯖꯩꯌꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗ ꯄꯣꯁꯇꯤꯡ ꯂꯩꯕꯅꯦ ꯄꯥꯕꯨꯡ ꯌꯨꯝ ꯈꯦꯇ꯭ꯔꯤꯒꯥꯎꯅ ꯍꯥꯏꯔꯣ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯒ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯁꯦ ꯀꯣꯏꯕ ꯊꯣꯛꯄꯗ ꯈꯪꯍꯧꯗꯅꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯂꯥꯛꯄꯤꯔꯝꯂꯤꯕ ꯇꯤꯝꯁꯤꯡꯗꯣ ꯑꯗꯨꯗꯤ ꯃꯣꯏꯁꯤꯡꯗꯣ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯇꯤꯛ ꯔꯥꯏꯇꯔ ꯐꯣꯔꯝꯒꯤ ꯇꯤꯝꯅꯦ ꯍꯥꯏꯀꯣ ꯃꯣꯏꯁꯨ ꯁꯤꯗ ꯑꯊꯧꯕꯁꯤꯡꯗꯨꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯄꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯦꯟ ꯑꯣꯏꯕ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯕ ꯃꯐꯝ ꯑꯗꯣ ꯃꯌꯥꯝ ꯌꯧꯁꯜꯂꯛꯑꯦ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔ ꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ ꯂꯣꯏ ꯊꯥꯔꯛꯈꯤꯕꯗꯣ ꯅꯨꯡꯁꯤꯗ꯭ꯔ ꯃꯌꯥꯝ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯐ꯭रीडम ꯐꯥꯏꯇꯔꯁꯤꯡꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝꯅꯤ ꯍꯥꯏꯕꯗ ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯗꯤ ꯃꯥꯎꯟꯠ ꯍꯦꯔꯤꯌꯠ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯍꯦꯔꯤꯌꯠ ꯇꯥꯏꯠꯂꯔꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯊꯣꯟꯈꯤꯕꯅꯤ ꯍꯥꯏ 2021ꯗ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯄꯤꯈꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯊꯧꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯌꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤ ꯀꯃꯥꯏꯅ ꯂꯦꯟꯈꯤꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯖꯔꯝꯒꯦ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ 1891ꯒꯤ ꯑꯪꯒ꯭ꯂꯣ-ꯃꯅꯤꯄꯨꯔ ꯋꯥꯔꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔ ꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯌꯨꯕꯔꯥꯖ ꯑꯉꯧꯁꯅꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯣꯡꯂꯣꯏ 12ꯒ ꯂꯣꯏꯅꯅ ꯃꯇꯝꯗꯨꯒꯤ ꯀꯂꯥꯄꯥꯅꯤ ꯍꯥꯏꯅ ꯈꯪꯅꯕꯀꯣ ꯍꯧꯖꯤꯛꯅ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟ ꯍꯥꯏꯅ ꯈꯪꯅꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯣꯏ ꯊꯥꯈꯤ ꯑꯍꯥꯟꯕꯗ ꯗꯤꯃꯥꯄꯨꯔꯗꯀꯣ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯑꯀꯣꯟꯕꯗ ꯇꯦꯖꯄꯨꯔ ꯖꯦꯜꯗ ꯑꯃꯁꯨꯡ ꯃꯃꯩ ꯊꯪꯗꯅ ꯑꯟꯗꯃꯥꯟꯁꯤꯗ ꯌꯧꯔꯛꯈꯤ ꯆꯍꯤ ꯈꯔ ꯃꯐꯝꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯒꯤ ꯊꯧꯒꯜꯂꯣꯏ ꯐꯖꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨ ꯎꯕꯗ ꯕ꯭ꯔꯤꯇꯤꯁꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯆꯩꯔꯥꯛꯇꯨ ꯔꯤꯚ꯭ꯌꯨ ꯇꯧꯕꯤꯈꯤꯑꯕ ꯑꯗꯨ ꯔꯤꯚ꯭ꯌꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔꯒꯤꯅ ꯆꯍꯤ 3 ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯑꯃꯒꯤꯅ ꯆꯍꯤ 5 ꯑꯃꯁꯨꯡ ꯈꯔ ꯑꯃꯅ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯁꯨ ꯌꯥꯎꯈꯤ ꯍꯥꯏ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯣꯏ ꯑꯣꯏꯔꯝꯕ ꯑꯗꯨ ꯆꯍꯤ ꯈꯔ ꯀꯛꯊꯔꯕꯁꯨ ꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯃꯅꯤꯄꯨꯔꯗ ꯆꯪꯕꯒꯤ ꯑꯌꯥꯕꯗꯤ ꯄꯤꯕꯤꯈꯤꯗꯦꯕ ꯃꯇꯝ ꯈꯔ ꯖꯔꯈꯟꯗ ꯂꯩꯔꯝꯈꯤ ꯃꯦꯟꯂꯦꯟꯗ ꯍꯜꯂꯛꯄ ꯃꯇꯨꯡꯗ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅ ꯌꯨꯄꯤꯒꯤ ꯂꯙꯀꯨꯟ ꯍꯥꯏꯕ ꯃꯐꯝ ꯑꯃꯗ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 23 1934ꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤ ꯃꯌꯥꯝ ꯕꯣꯔꯤꯡ ꯆꯨꯈꯤꯅꯨꯀꯣ ꯋꯥꯔꯤ ꯂꯣꯏꯖꯔꯦ ꯂꯣꯏ ꯊꯥꯔꯛꯈꯤꯕꯒꯤꯀꯣ ꯍꯥꯏꯐꯦꯠꯇꯪ ꯁꯝꯂꯞꯅ ꯍꯥꯏꯖꯔꯝꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯒꯤꯀꯣ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯁꯤꯜꯚꯔ ꯖꯦꯜꯗ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯔꯝꯃꯦꯕ ꯑꯗꯨꯕꯨ 2003ꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯒꯤ ꯇꯤꯝꯅ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯤꯜꯚꯔ ꯖꯦꯜꯗ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯐꯥꯎ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯂꯩꯔꯝꯈꯤꯗꯦ ꯑꯗꯨꯒ ꯑꯊꯧꯕꯁꯤꯡ ꯑꯗꯨꯗꯤ ꯃꯥꯎꯟꯠ ꯍꯦꯔꯤꯌꯠ ꯍꯧꯖꯤꯛꯅ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯊꯝꯃꯝꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯃꯔꯝꯗꯤ ꯁꯤꯜꯚꯔ ꯖꯦꯜ ꯑꯁꯤ 1896ꯗꯒꯤ ꯁꯥꯕ ꯍꯧꯔꯒ 1906ꯗ ꯂꯣꯏꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯀꯧꯔꯦ ꯍꯥꯏꯔꯕꯁꯨ ꯀꯃꯥꯏꯅ ꯃꯅꯤꯄꯨꯔꯒ ꯃꯔꯤ ꯂꯩꯅꯔꯤꯅꯣ ꯍꯥꯏꯕꯗꯨ ꯇꯨꯔꯤꯁꯁꯤꯡꯅ ꯏꯈꯪ ꯈꯪꯗꯦ ꯈꯪꯗ꯭ꯔꯤ ꯃꯔꯝꯁꯦ ꯃꯐꯝ ꯑꯁꯤꯗ ꯄꯥꯟꯗꯝ ꯏꯂꯩ ꯂꯩꯇꯦ ꯍꯤꯁꯇ꯭ꯔꯤꯗꯨ ꯅꯠꯇꯅ ꯍꯥꯏꯗꯤ ꯃꯤꯠꯅ ꯎꯕ ꯌꯥꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ 2026ꯀꯤ ꯖꯅꯋꯥꯔꯤ ꯇꯥꯡ 6ꯇ ꯏꯃꯥ ꯇ꯭ꯔꯁꯀꯤ ꯇꯤꯝꯒꯤ ꯃꯤꯍꯨꯠ ꯈꯔ ꯂꯥꯛꯄꯤꯔꯒꯀꯣ ꯃꯐꯝꯁꯤꯗ ꯂꯩꯕ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯀꯣꯃꯦꯃꯣꯔꯦꯇꯤቭ ꯕꯣꯔꯗ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯁꯪꯒꯥꯕ ꯉꯝꯈ꯭ꯔꯦ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯟꯗꯛ ꯇꯧꯕ ꯑꯣꯏꯅꯀꯣ ꯁꯔꯨꯛ ꯌꯥꯈꯤꯕ ꯚꯤꯗꯤꯑꯣ ꯅꯨꯃꯤꯠꯇꯨꯒꯤ ꯁꯪꯒꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯕꯣꯔꯗꯁꯤ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝ ꯇꯨꯔꯤꯁ ꯂꯥꯛꯄꯗꯁꯨ ꯀꯩꯁꯨ ꯗꯥꯎꯠ ꯂꯩꯔꯔꯣꯏ ꯃꯐꯝ ꯑꯁꯤ ꯀꯩꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯀꯧꯔꯤꯅꯣ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅೋ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯆꯃꯝꯅꯕ ꯇꯨꯔꯤꯁꯇ ꯆꯃꯝꯅꯕ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯅꯤ ꯕꯣꯔꯗ ꯑꯁꯤ ꯎꯕꯗ ꯀꯣ ꯕꯣꯔꯗ ꯑꯁꯤꯕꯨ ꯁꯪꯒꯥꯕꯤꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯔꯝꯕ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯤ ꯁꯥꯎꯠ ꯑꯟꯗꯃꯥꯟꯒꯤ IFS ꯗꯤꯚꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ ꯁ꯭ꯔꯤ ꯑꯁꯋꯤꯟ ꯖꯦ ꯄꯔꯤꯍꯥꯔ ꯀꯧꯋꯦ ꯑꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯃꯃꯤꯗꯣ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ
Tinbiriba mayam hojik hasiki thoram asiki chief guest oibiriba mingoina panjarabada Sri Aswin J Parihar IFS EFO South Andaman Nicobar ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯆꯠꯊ꯭ꯔꯁꯦ ꯑꯗꯨꯗꯤ ꯁꯤꯗ ꯃꯇꯨꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯁꯥꯔꯝꯕ ꯑꯦꯟꯇꯤ ꯏꯌꯔꯀ꯭ꯔꯥꯐꯀꯤ ꯒꯟ ꯄꯣꯏꯟꯠ ꯃꯐꯝ ꯑꯃꯅꯤ ꯑꯋꯥꯡꯕ ꯎ ꯑꯃ ꯍꯧꯖꯤꯛ ꯑꯁꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯅꯤ ꯑꯗꯨꯒ ꯃꯈꯥꯗꯁꯨ ꯌꯣꯡꯆꯥꯛ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯍꯧꯔꯤꯀꯣ ꯃꯅꯤꯄꯨꯔꯤ ꯃꯤꯁꯤꯡꯅ ꯊꯥꯔꯝꯕꯅꯦ ꯑꯗꯨꯒ ꯁꯤ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔꯁꯦ ꯃꯐꯝꯁꯤꯗ ꯂꯩꯕ ꯑꯟꯗꯃꯥꯟꯁꯤꯗ ꯂꯩꯕ ꯆꯤꯡꯁꯤꯡꯒꯤ ꯑꯋꯥꯡꯕꯗꯀꯣ ꯃꯥꯅ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩ ꯍꯥꯏ ꯑꯍꯨꯝꯁꯨꯕꯅꯤ ꯍꯥꯏ ꯃꯥꯏ ꯋꯥꯡꯕꯒꯤ ꯆꯥꯡꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯕꯣꯔꯗꯁꯤꯗꯒꯤ ꯁꯨꯝ ꯆꯪꯁꯟꯈ꯭ꯔꯒꯁꯨ ꯃꯐꯝ ꯈꯔ ꯂꯩꯔꯤꯀꯣ ꯑꯗꯨꯁꯨ ꯂꯣꯏ ꯊꯨꯡꯅ ꯎꯠꯂꯛꯑꯒꯦ ꯗꯥꯏꯔꯦꯛ ꯇꯣꯞ ꯚ꯭ꯌꯨ ꯑꯃꯁꯨ ꯂꯩꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯗ ꯎꯔꯤꯕ ꯍꯠꯁꯦ ꯁꯤꯁꯤꯅ ꯃꯣꯏ ꯅꯤꯀꯣꯕꯔꯤꯒꯤ ꯍꯠꯅꯦ ꯍꯥꯏ ꯃꯤ ꯌꯥꯝ ꯐꯣꯇꯣ ꯀꯥꯞꯅꯔꯤꯀꯣ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯑꯣꯏꯅ ꯆꯪꯉꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛ ꯊꯠꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯑꯃꯗꯤ ꯏꯟꯐꯣꯔꯃꯦꯇꯤꯚ ꯑꯣꯏꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯁꯦꯌꯔ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ ꯑꯗꯨꯒ ꯁꯣꯝ ꯆꯤꯡꯃꯥꯏꯔꯣꯝꯗ ꯎꯈ꯭ꯔꯤꯁꯦ ꯌꯨꯝ ꯃꯆꯥ ꯃꯆꯥ ꯃꯥꯟꯕ ꯎꯔꯤꯁꯦ ꯁꯤꯁꯤꯅ ꯍꯣꯇꯦꯜꯅꯦꯕꯀோ ꯅꯥꯏꯠ ꯁ꯭ꯇꯦ ꯇꯧꯔꯒ ꯂꯩꯔꯁꯨ ꯌꯥꯏ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯒꯤ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝ ꯑꯀꯤꯕ ꯇꯥꯕꯗ ꯀꯤꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯑꯦꯀꯣ ꯆꯪꯕꯁꯦ ꯀꯤꯗꯤ ꯀꯤꯅꯩꯌꯦꯕꯗꯣ ꯂꯥꯛꯄꯅꯤꯅ ꯂꯥꯛꯑꯕꯅꯤꯅꯀꯣ ꯆꯪꯉꯁꯦ ꯃꯌꯥꯝ ꯀꯤꯔꯁꯨ ꯀꯤꯅꯀꯣ ꯑꯗꯨꯒ ꯃꯐꯝꯁꯦ ꯀꯥꯛꯐꯩꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯀꯣ ꯀꯥꯛꯐꯩꯒꯤꯁꯦ ꯋꯥꯔꯅꯤꯡꯅꯦ ꯕꯣꯔꯗ ꯑꯃ ꯂꯩꯁꯦ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯅꯕꯛꯇꯦ ꯑꯩ ꯅꯨꯄꯥꯗꯤ ꯅꯕꯛꯄꯅꯦ ꯀꯥꯛꯐꯩ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯗꯤ ꯅꯕꯛꯇ꯭ꯔꯦ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯆꯪꯉꯤꯕ ꯃꯐꯝꯁꯦ ꯁꯤꯁꯤꯅꯦ ꯀꯥꯂꯥ ꯄꯊꯔ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗꯣ ꯃꯐꯝ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯩꯀꯣ ꯃꯌꯥꯝ ꯄꯥꯛ ꯆꯪꯅꯗꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯨꯔꯤꯁ ꯂꯥꯛꯏꯁꯤꯡꯗꯣ ꯑꯗꯨꯁꯨ ꯁꯤ ꯂꯝꯕꯤꯁꯤꯗ ꯀꯅꯥꯝ ꯎꯗ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯄꯥꯛ ꯆꯪꯅꯗꯦ ꯆꯪꯉꯁꯨ ꯈꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯪꯅꯤꯡꯕꯁꯤꯡꯅ ꯆꯪꯕ ꯋꯥꯅꯦꯕꯀꯣ ꯀꯤꯗꯤ ꯀꯤꯖꯕ ꯃꯐꯝꯅꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯃꯌꯥꯝꯅ ꯀꯩꯒꯤ ꯀꯤꯅꯔꯤꯅꯣ ꯍꯥꯏꯕꯗ ꯃꯐꯝꯁꯦ ꯊꯥꯏꯅ ꯕ꯭ꯔꯤꯇꯤꯁ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯨꯗ ꯕ꯭ꯔꯤꯇꯤꯁꯅ ꯑꯣꯠꯂꯒ ꯅꯩꯔꯒ ꯊꯕꯛ ꯁꯨꯍꯜꯂꯒ ꯊꯕꯛ ꯁꯨꯕ ꯉꯝꯃꯛꯇꯕ ꯍꯅꯨꯔꯛꯄ ꯀꯩꯀꯩꯁꯤꯡꯗꯣ ꯍꯠꯂꯒ ꯑꯣꯏꯔꯒꯦꯔꯥ ꯑꯗꯒꯤ ꯍꯤꯡꯅ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯆꯤꯡꯗꯣꯟꯁꯤꯗꯒꯤ ꯑꯗꯨꯝ ꯂꯪꯊ ꯊꯥꯊꯈꯤꯕꯅꯦꯕ ꯁꯤꯗ ꯂꯝꯕꯤ ꯑꯅꯤ ꯐꯥꯡꯉꯤꯁꯦ ꯁꯣꯝꯗ ꯑꯣꯏꯗ ꯍꯥꯏꯈꯤꯕ ꯂꯝꯕꯤꯁꯦ ꯑꯗꯣꯝꯗꯅꯦꯕ ꯃꯤ ꯑꯁꯤꯕꯈꯩ ꯍꯨꯟꯗꯩꯁꯤꯅ ꯁꯣꯝꯒꯤꯁꯤꯅ ꯃꯣꯏꯒꯤ ꯒꯟ ꯄꯣꯏꯟꯠ ꯑꯦꯔꯤꯌꯥꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯁꯣꯝ ꯁꯥꯏꯗꯠꯇ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅꯤ나 ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯅꯦ ꯍꯥꯏꯅ ꯁꯣꯝꯗ ꯑꯣꯏꯅ ꯀꯥꯔꯛꯑꯦꯕꯀꯣ ꯁꯤ ꯃꯇꯣꯟꯐꯥꯎ ꯑꯗꯨꯝ ꯀꯥꯔꯒꯀꯣ ꯃꯣꯏꯒꯤ ꯒꯟ ꯄꯣꯏꯟꯠ ꯇꯋꯥꯔꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯃꯐꯝꯁꯦ ꯂꯤ ꯌꯥꯝ ꯍꯧꯋꯤꯀꯣ ꯂꯤꯒꯤ ꯂꯤ ꯉꯥꯛꯇꯅꯦ ꯇꯨ ꯈꯨꯁꯥꯡꯁꯦ ꯑꯩꯗꯤ ꯑꯍꯥꯟꯕꯅꯤ ꯎꯕ ꯁꯨꯃꯥꯏꯅꯒ ꯍꯧꯕꯁꯦ ꯂꯤꯁꯦ ꯎꯗ꯭ꯔꯤꯌꯦꯕꯀꯣ ꯑꯃꯨꯛꯐꯥꯎ ꯀꯤꯖꯩ ꯍꯥꯏꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯌꯧꯗꯤ ꯌꯧꯁꯜꯂꯛꯑꯦ ꯁꯤꯅ ꯀꯩꯅꯣ ꯁꯤꯗ ꯎꯔꯤꯕꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯟꯇꯤ ꯏꯌꯔꯀ꯭ꯔꯥꯐ ꯒꯟ ꯄꯣꯏꯟꯠ ꯃꯐꯝ ꯑꯃꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯊꯛꯁꯦ ꯀꯥꯈꯠꯂꯛꯄꯗꯅꯦꯀꯣ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯨꯠꯀꯤ ꯐꯤꯂꯝ ꯎꯄꯥꯝꯕꯤ ꯀꯩ ꯃꯌꯥꯝ ꯍꯧꯕ ꯑꯗꯒꯤ ꯑꯃꯝꯕ ꯑꯁꯨꯛꯄꯒ ꯎꯠꯄꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦꯀꯣ ꯑꯗꯨ ꯀꯤꯅꯁꯨ ꯀꯤꯅ ꯑꯗꯨꯝ ꯀꯥꯈꯠꯂꯛꯏꯅꯦ ꯍꯧꯖꯤꯛ ꯑꯩꯗꯤ ꯁꯤ ꯃꯊꯛꯁꯦ ꯀꯥꯔꯝꯗ꯭ꯔꯦꯕꯀꯣ ꯀꯩꯀꯩ ꯄꯨꯠꯊꯒꯤꯗꯧꯕ ꯃꯥꯟꯕꯀꯣ ꯐꯤꯂꯝꯗꯒ ꯀꯩꯗꯒ ꯕꯨꯠ ꯂꯥꯎꯅ ꯆꯤꯡꯁꯟꯈꯤꯕꯒꯤ ꯋꯥꯈꯟꯗꯣ ꯁꯤ ꯒꯟ ꯄꯣꯏꯟꯠ ꯃꯐꯝꯁꯦ ꯁꯤꯗꯒꯤ ꯄꯪꯀꯤ ꯀꯤꯕ ꯍꯧꯔꯛꯄ ꯋꯥꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯪꯉꯛꯄꯗꯗꯤ ꯀꯩꯁꯨ ꯀꯤꯗꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯀꯨꯠꯄ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯕꯁꯦ ꯁꯤ ꯎꯔꯛꯄꯁꯤꯗ ꯑꯩ ꯄꯪꯀꯤ ꯀꯤꯔꯛꯄ ꯋꯥꯅꯤ ꯑꯗꯨꯒ ꯑꯣꯏꯔꯣꯝꯗ ꯆꯠꯍꯧꯕ ꯃꯤ ꯑꯁꯤꯕ ꯂꯪꯊꯣꯛꯐꯝꯅꯤ ꯍꯥꯏꯕ ꯃꯐꯝꯗꯨꯗꯤ ꯆꯠꯂꯝꯗ꯭ꯔꯦ ꯀꯤꯂꯣꯃꯤꯇꯔ 2.5 ꯋꯥꯠꯂꯤ ꯍꯥꯏꯕꯀꯣ ꯑꯉꯥꯡꯁꯨ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯁꯦ ꯃꯊꯛꯁꯤꯗꯒꯤ ꯐꯖꯅ ꯎꯕ ꯐꯪꯉꯦꯀꯣ ꯚ꯭ꯌꯨ ꯄꯣꯏꯟꯠꯅꯦ ꯁꯤꯁꯤꯁꯨ ꯀꯣꯏꯕꯁꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯝꯒꯦ ꯌꯥꯝꯗꯤ ꯁꯥꯡꯃꯟꯈ꯭ꯔꯅꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯁꯤꯅ ꯆꯤꯡꯗꯣꯟꯅꯦ ꯆꯤꯡꯒꯤ ꯑꯔꯣꯏꯕꯅꯦꯕꯀꯣ ꯁꯤꯗꯒꯤ ꯂꯩꯇ꯭ꯔꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯃꯇꯣꯟꯅꯦ ꯆꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯚ꯭ꯌꯨ ꯄꯣꯏꯟꯠꯗꯣ ꯍꯟꯗꯛꯀꯤ ꯍꯜꯂꯛꯑꯦ ꯃꯐꯝ ꯂꯣꯏꯔꯦꯀꯣ ꯑꯌꯥꯝꯕ ꯎꯠꯄ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯉꯁꯥꯏ ꯑꯩꯅ ꯆꯪꯂꯛꯄ ꯀꯥꯟꯗ ꯆꯤꯡꯃꯥꯏꯗ ꯍꯣꯇꯦꯜ ꯃꯌꯥꯝ ꯂꯩꯍꯧꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯟꯖꯔꯝꯒꯦ ꯃꯌꯥꯝ ꯀꯣ ꯂꯣꯏꯅ ꯈꯔ ꯌꯦꯡꯍꯟꯖꯔꯛꯀꯦ ꯍꯣꯇꯦꯜꯅꯦ ꯁꯤꯁꯤꯗ ꯅꯥꯏꯠ ꯁ꯭ꯇꯦ ꯇꯧꯕ ꯌꯥꯏꯀꯣ ꯇꯨꯔꯤꯁ ꯂꯥꯛꯄꯁꯤꯡ ꯁꯤꯅ ꯉꯁꯥꯏ ꯆꯪꯉꯛꯄ ꯀꯥꯟꯗ ꯃꯤ ꯌꯥꯝ ꯂꯩꯍꯧꯕꯗꯣ ꯑꯗ ꯑꯗꯨꯝ ꯆꯪꯉꯝꯗꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯆꯪꯒꯦ ꯋꯥꯕꯁꯤꯗ ꯉꯥꯎꯁꯟꯅꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯑꯦ ꯑꯩꯁꯦ
Kwa mana. Yobi mana. ꯃꯅꯨꯡꯁꯤ ꯌꯥꯝ ꯏꯪ ꯏꯪ ꯂꯥꯎꯋꯦ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒ ꯁꯤꯗ ꯎꯔꯤꯕ ꯁꯤꯁꯨ ꯕ꯭ꯔꯤꯇꯤꯁꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯥꯔꯝꯕ ꯌꯨꯝ ꯑꯃꯅꯦ ꯋꯥꯜ ꯀꯩꯀꯩꯕꯨꯗꯤ ꯂꯣꯏꯅ ꯇꯦꯛꯈ꯭ꯔꯦꯀꯣ ꯌꯨꯝꯐꯝꯁꯤꯗ ꯉꯥꯏꯍꯧꯔꯦ ꯃꯐꯝ ꯑꯁꯦ ꯀ꯭ꯋꯥꯇꯔ ꯑꯣꯏꯔꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁ ꯑꯣꯏꯔꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯀꯥꯁꯦ 5ꯃꯨꯛ ꯑꯣꯏꯀꯣ ꯃꯣꯏꯁꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯎꯔꯤꯁꯤꯅ ꯍꯣꯇꯦꯜ ꯀꯦꯟꯇꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯕ ꯊꯛꯄ ꯇꯨꯔꯤꯁ ꯂꯥꯛꯄꯁꯤꯡ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯔꯒ ꯆꯥꯕꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯔꯒ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯅ ꯀꯩꯝ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯦ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯆꯥꯕ ꯅꯠꯇꯅ ꯑꯗꯨꯒ ꯑꯩꯗꯤ ꯁꯤꯞ ꯇꯣꯡꯉ ꯂꯥꯛꯄꯁꯦ ꯁꯨꯝ ꯏꯁꯥꯁꯦ ꯇꯨꯛ ꯇꯨꯛ ꯂꯥꯎꯕ ꯑꯣꯅꯤꯡꯕ ꯀꯩꯀꯩ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯍꯩꯁꯦ ꯑꯩꯈꯣꯏ ꯅꯤꯝꯕꯨ ꯄꯥꯅꯤ ꯁꯨꯡꯐꯝ ꯑꯍꯟ ꯑꯃꯗꯒꯤ ꯆꯝꯄ꯭ꯔꯥ ꯑꯝꯗ ꯂꯨꯄꯥ 10 ꯂꯩꯔꯛꯏꯅꯦ ꯃꯥꯅ ꯀꯟꯅ ꯌꯣꯟꯅꯤꯡꯍꯧꯗꯕꯁꯦ ꯀꯩꯅꯣ ꯄꯤꯌꯨ ꯌꯥꯗꯕ ꯋꯥꯅꯤ ꯃꯣꯏꯅ ꯁꯤꯅ ꯉꯁꯥꯏ ꯑꯩꯅ ꯆꯪꯉꯛꯄ ꯀꯥꯟꯗ ꯎꯆꯦꯛ ꯈꯔ ꯂꯩ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯎꯆꯦꯛꯁꯤꯡꯒꯤ ꯃꯃꯤꯡ ꯑꯗꯒꯤ ꯃꯁꯛ ꯑꯗꯨꯒ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯌꯥꯏꯀꯣ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯇꯥꯏꯞꯅꯦ ꯎꯆꯦꯛꯁꯤꯡꯁꯦ ꯂꯣꯏ ꯁꯨꯔꯦꯀꯣ ꯍꯣꯔꯟꯕꯤꯜꯒꯨꯝꯕ ꯄꯦꯔꯦꯠꯀꯨꯝꯕ ꯑꯇꯣꯞꯄ ꯖꯒꯥꯒ ꯈꯔ ꯈꯛꯇꯤ ꯈꯦꯠꯅꯕ ꯎꯆꯦꯛꯁꯤꯡꯁꯦ ꯑꯗꯨꯒ ꯎꯆꯦꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯃꯈꯣꯟ ꯇꯥꯅꯤꯡꯉꯦ ꯍꯥꯏꯁꯨꯀꯣ ꯁꯤ ꯕꯇꯟꯁꯤꯗ ꯅꯝꯃꯒ ꯃꯥꯏ ꯃꯥꯏ ꯃꯃꯤꯡ ꯊꯥꯕꯗꯣ ꯑꯗꯨꯒ ꯆꯥꯅ ꯆꯥꯅ ꯃꯈꯣꯟ ꯊꯣꯛꯂꯛꯀꯅꯦꯕ ꯎꯆꯦꯛ ꯃꯄꯥꯗꯣ ꯂꯥꯏꯠ ꯉꯥꯜꯂꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ